Nongda Lairen Pakhang-bagi Hakdaktagi Pangthoktunna laklaba Meragi Thanil Purnima numita pangthokpa Mera Hok Songbagi Thauram ngasi Kanglagi Utra mamangda pangthokkhre hiram asigi matangda paudam ama State Level Organizing Committee on Mera Hok Chongwana Sinduna Pangthokpa Thauram adu Utra mamangda pangthokhi Masuk boleh dong kok. Sa lighting kawa puro purana kumuro ki ko na hanwai ba thuna ni ko ba ga ni gamin mo so awa kumuro asma magai do segara ki awai che puro amawi bi awai ke bin ho sorare nari ba mai pa sagoni शादी हयानी हया शादी हय हय हया हे नहानो गुरु मालिम लैसेम लरुई सै खोंजिन यागिन सिदगनो थालुपम ये सजी मुक्तु पायगु Ibudok Pakhang-bagi mangda men tongbagi thauram pangthokpaga loinana ining thaulai semba sana jawbana sing amadi tamgi machin manau oibagi nungsinabagi mari oiriba mera thaumai chingkhatkhi
来年是那个先拖了过来，中国的这个个在有那不怕那不那那钱，那比那身边的我讲个万钱了呢哈，我还你个呀个改了不呢？我当kaptu higa ta semua orang yang ada tiang fatwa yang ꯇꯨꯡꯗ ꯎꯇ꯭ꯔꯥ ꯃꯃꯥꯡꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯗꯨꯗ ꯀꯥꯝꯁꯣꯟ ꯒꯥꯃꯣꯃꯩ ꯀꯕꯨꯏꯅ ꯌꯦꯡꯈꯣꯡ ꯇꯝꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯒ ꯂꯣꯏꯅꯅ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯀꯔꯤ ꯐꯤꯕꯝ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯏꯅꯤꯡꯊꯧꯗ ꯄꯥꯎꯗꯝꯈꯤ꯫ Sangkatan dalam meku surai di nam kau lupa meku surai apa meji apa mai katanya dalam meku tengku kan di dui mai kuan katanya dalam meku surai saya ini mai ni kai nai mani ku yang sana lera hausung bekau hai kau lagang Jepun se yet na nam ne yang pada aduh masih dari hari ini matang kerap sang bagi kenon naranya begitu matang kerap sang mahal siang kali matang kerap sangnya kami kangga dapat matang kerap sangnya kian kangga ada si yet kisi wajib wajibnya thuna phangba nama wene thuna pharani aduga sen tale thuna phangan reguma thaba ma tawle thuna mangon wene haiwa oina nammaga yena nammachina khara matam sang sani thadi phagani haibi wane koida hanjina tapira 여기 유반 다루기 다룸시 있는 거만 다르가 일단 나 이 가이드 들어봐 와요 또 되는 것이 이조 복부 복해야 나오거나 또 신의심은 나라 인도가 도박 또 방송에서 이석 중님 말비신 더원서울 ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯄꯦꯅꯥ ꯈꯣꯡꯕꯁꯤꯡꯅ ꯏꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯖꯒꯣꯏꯒꯤ ꯈꯨꯠꯊꯦꯛ ꯀꯠꯇꯨꯅ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯂꯥꯏꯒꯤ ꯊꯧꯔꯝꯁꯤꯡ ꯂꯣꯏꯁꯤꯟꯈꯤ꯫
matangda iningthongna maitei punna hingminnaba chawkhatminnaba amadi nungsibada thabak tawi masigi mayokta lakpadi yaba ngamloi haina iningthongna phongdokhi si khoina kanglagi sungba senglaba laipam asida meragi thanil mirista pangthok charibasi maina wai tangna sam pai ko lai haktagi hauna da lairen pakhang bagi matamdi hauna chatharakpa tugumba namdam asida lairiba yelhomi singmi tami gi oiba apunba ekhoi meragi hau chongba haiba tugumba thaulam aduni aduna sigumba thaulam asi ekhoi sahi khudingi ekhoi adum phajana mapung phana pangthokpani adum handak sahi gidi khajitang hauji oiriba leibak fibam masina ekhoi yamna hena sauna harau kumai yauna pangthokpa thaulam adum uti oidre lai gi tawdaba yadaba thaulam du khak khangalaga amai thaulam asi pangja ana sigumba numerasina lakpasida gi magi dagi sing tambi laiba yelho puna maki famda gi magi dagi yam ko pawjal pijari aduga damdamasda laiba ko khudingmak ekhoi machet makai tabagi wafam thadongnaraga apunbagi oiba isilena oibagi nusinabagi punna hingminabagi adu punna chawkhatminabagi du wakhal lolu ekhoi mang singhansi adu ngasi damdamasida laiba tangdolita daba skum phibam asisu inghan baiba sa ekhoi yelho purpuna magi khutta lai koi khudimangna wakhal taminaragadi skumba sarangaba singmu baiba thdoasi thuba matamda ing tapa santi adu lakane na thajajai aduna sigi numerasida aina amukason haijening base ekhoi lamdamas lariba kamu punamak ekhoi yelho mingaktani aduna ekhoi lamdamasigi apun bo wakhal khangsi ekhoi khudimak lamdamasigi mapuni aduna masien makai taba aduga aigi haiba wakhal se thadong naraga ekhoi gi haiba wakhal lolu ekhoi taminasi aduna todo hendona ekhoi meitei singidi ji ain haijariba apunba punna hingmenaba punna chawkhatmenaba aduga nungsinaba haiba wakhal lolu dai ekhoi matam leba khibikta meitei singna thabak tawi aduga masigi mayokta masigi ona tenabada lakpa singdudi meitei singna kaidong nungda ekhoi yaba ngamoi aduga apunba manipur apunba ekhoi gi chingtang bidu leba ama lohen bai base mangla loisi madu baikei du dai ekhoi kudung singmuna mudasina lakpa sida punna thabak tawina si haina ya